Sayon tapna nafamda aigi nungsibagi mafam leitrasu mara leijadraba khudolsing asidi nafamda thambiyo. Lembi sauna nangi dugumbada aina tagina lakiba nate. Nangi pochai amata aingonda thamningde. Maduna aigi future da yamna kairakani. Asi haiduna pochai sing adu Sayonda laktana langsilamlaga sauna chatki. Sayon tariba pochai sing aduda yengi. Mapisu tapna maning tamlakle. Lepa waraklaba mali. Khukun thaduna git phamtharae. Tapna card ching adubu amamam to oina laukhatli. Valentine's card, birthday card, New Year card, frame chalaba makhoi anigi photo. Sayon photo aduda makhutuna tapna nalami. Nangna suk phatrisi karigino. Hayo. Nangna suk amna phatriba aigi thamoi khangbidriba se karigino hayo. Sayon kapna lauduna frame chalaba photo aduda hanjin kinna thilami. Glass adu kaiduna makhut adudagi tarakpa I aduna card ching adu pumchotle. Rasna as kaina toramisi de si thokni khangdana ise tanarakpani hekta nang howdeba as ingak tangai ne naubana kaino warakta bisigi dama nangna toramisi ha as nauba nang rumal dam tapiro sidi ingak tangai de yararoi hospital dara kadai dano dressing dam ta tawrusi se sida leire minai haisine edi cheke kase amta lang tokhise si uraga hena sauna bani Sayona bai madu tawno aina manung si haibigi khudam ni maduna ai ate ke su pamdi bai ai haifam khangdana wari ngasidi ai bu patha halong hakta Rasna wathingang leire no lao hospital la chatluse thuna lao nauba card ke kamayam do beg amada pulap hapchilo sinu pase thajadana mara yam kalli Ras ka naubagana Sayon bu puthore makhut adusu rumanuna yachinduna hospital la chatnaba haiduna puthore doctor na kari da tawrino side mi phuna bada muk tawrira naubana nate doctor hero saruba asinu pase adugi action and reaction are equal da action dugi chapchaba reaction lakpadani Sayon wangang de tumina adumak phamduna leiri doctor asopadu dressing kana tawrami doctor duna asumna tawadi phatte na khalle phana nungai daba leirasu khochichu mingsel mate changami hojikpudi laukthokhrabani Rasna kemta tawraroi doctor adude tawraroi molom amadi leikho yetli se laukhoga tainaba oisinbada duna khara thogani yam nungai jare doctor adudi aikhoi muk chacharuki asi haiduna Sayon bu tapna puthorei Sayon hojiksu wangang de tumina adumak leiri naubana yumda halase haibra college ta chatluki se haibra mataw Rasna as aisu khangde tawrise yumdoina halasira aduna phagadaba male Sayona khunda chalo bhai Sayon wangang lakpaduda makhoi animak mangonda yenglai chalo bhai ai kok sam sai ngakting na pathagi Rasna so iduga ngarang da suyum da dumaina chatlubagi phajda ngai de ngasi ga muk tawradi pharak taroidro nangi da naubana nangsu ngasi phaudi lepodana hayeng tawse su tawse ngasi mi su de nikhil su watle please bye ai ka su tawring asidi changurase kokse pubangam laktre Ras nauba wangang lamde mabani yengnaraga ngaihak lei aduga gari du kaisam thong tamna amuk thaudarei Rasna ine aikhoi la iye chana babu loiraba nupi duna ngasidi nakhoi yamna nganbi pani ne chana badi ko oksa aphatpaga nga khata ngai bane Nawa stool macha ahumdo table macha adugi akoi badude tharam naubana adune ekhoi na khoi pamisi ne full amaga nga go oksa patpaga do bibiro oh pige ko nga ngai piu ko Rasna karino
Nangna hujik hamut op laiduna ngahak sunok si kaino. Sayona mapan thongi nokpodo pambra thamoidagi noklakpodo pambra. Naubana pel heibo nang hanagi sayon dam ta oyu kaidoge nupa tho kaidoge nangbo be a man bro. Sayona nupa tho pa haise kamai tawano bai. Naubana adudi aisu khangde nupa thokpa se ado khangdrasu aidi tho enupa. Nupi duna icha singti nupa thokpa yamna maliko nupa thokpa yamna hainai ne. Rasna ine nupa thokta bam yauri adu tho una haini. Icha singki wasiti nokning ba phawpa ne. Rasna nanai ka ke nang yam henjin han ba yade. Amuk ngarangi dumain tawradi ngasidi thinbaga ngamoi ko. Sayona yare ai kasu tawroi adum control ngamnaba tawjage sigidi. Naubana noi waraktabigi magun sisu leiba jatni ko. Yu phawba puk thandri phaw thakpagi mawongni nangna tawdoise natra. Jagat jagat ngangi awoiba hawjik bottle se thangatlaga pulap hek thakchinkini. Rasna yare khadang tawranu thakadabada adum thao. Wathi ngang dana thakpaduna fulduma loichinkre aduna su pendra male amaga sumu kauri. Rasna nupa sidi thakchingadabani bo noi waraktabidugi mamangda nupi atopa mapuraga chatkaigadabani. Sayon marolga du fairi namai netni nungsibabu khongrau furit hongbodona hong tari heiba. Yu phawdi tho hari gai thakki aduga ko nupi gi matang sidi phalakanu ko. Naubana minai natuna migi oikhraga nangna devdas sagi hairo akhoi manabane hairaga adumain tawraba aidi ko thiembadi laidana tana kauni. Ngasai khai yamna thakpa yaroi hairamba makhoi anisu nisagi mayaina lepoga hairakidre pangthakta thakchinkre phanayam yame makhoi ahumna thaido. Hawalakpada masaga do hairi kasu tawri ahumakto. Sayona ine aikhoi gi se kya targe chatret yankhai tare ko noi gi se ine sidagi lawiro. Asi haiduna chawnga chatpi ani sadoktuna pirami. Nupi dusu paisa do lawraga achoiba halakle. Ahum do hairi gari manak tamna changlai. Sayona ai thogeda nangbo nangna thobuse kaya kaidogde. Yare yu thaga gari thoge kainaga so iba khutuga ibo tawbira anuko. Asi haiduna bullet to intoi stand hek hai thabaga ayo kanara gari inthokpa hitabra as sire ayo. Bullet tuna sayon galay sabi macha amaga pun hekta nansili. Sayona minai amahugolo angang sireni ahugolo prabra. Ras kanawbaga du pakhatbay kayboy tawduna gari da hugatlami. Ayo naaye yamna gari do ngakpa ngamdradi kay githawpra. Gari dudi nakoy ahum kumna chawbane. Nupi macha du makhong du sekli makhong asokpa du da yengduna nganglaklami. Sayona ichen sokra kadai soke nabung yengise kai haipra gari kanang kana aingoda nan piraga sokra haidi karira nang suna pra yengbiyo. Asi haiduna makhongduna sayon de hekta kaure. Rasna ichen saukino nabung ngapungam hoda tawnise asokpa do phanaba molom amta laikise. Nauba nang amta laibiro se pharmacy dagi. Sayona ichen saunuko yu thakpa haitradi thakunuko yu thakpa haitana thakladi hospital da laikatnabane. Sayona hoine ichen naiba loi chume ado ichen gi mingbu kai kauge karikira adu hangbadi noi maitai gi haunabi nupi masak phajaba uba yadabido tawnuko aingonda di yabi dabane. Sayona ichen gi asokpada
molom do ngai boina wari sa se tawneba. Oh, adugi oiradi haipige ko. Aigi mingdi Paimiyon kaubane. Yumdi ko nakoy na hujik tholakpa yumtune. Rasna chak charaba hangaga hensang su yaung hairi ni sidi. Kai haipra hujikida. Sayona kaisu natida. Ichal de hauji class kaya karino. Paimiyon makuto manaton da haifet khalaga. Nang kitang lapto. Ayu manam to hainate. Class 12 thapipa aduga ko medical thake haidana coaching chatlaga hojikta halakpane. Naubana ichen se sawya de pharmacy am phau hanglamdana kha tham chatlure. Paimiona thank you adudi ibung ai mu chatke ko. Sayona Paimiyon chatlambadagi leptuna onthorai. Ras ka naubaga su mangonda yenglai. Kai haipra ibung ai kaubade. Sayon nokmi masado kharadi hairi. Nangi phone number am tapiramo. Oren anaba hanglake. Ahangtrasu yabanida ai yamna soktabane. Adu oisu aina soikibani adugini. Fare adudi save tawpiyo. Haipike ko. Asi haiduna Paimiyona magi phone number do Sayonda pirami. Thank you. Adudi ai chatpige ko ibung. Paimiyon makhong do sekli tawduna changkhirami. Rasna Binay karino phone number ga lawriduna. Anabada hange tawbani. Naubana mityeng do marau idai liko. Ba pharanu oja asidagi churup loro nisa handrikan sida tabak tawge chingya da chatsi natradi ngamdau sumande. Rasna yani nanai lawjaruge. Ras dukan da changlaga winbox sama lawrai. Sayona thawrlo ai tonglage se. Rasna pili he oi bibo nang sidi. Rasna gari do thawri Sayon gari tongna maningdagi churup machai ama chamkhalaktuna thaglai. Laisibuna karira nakhong amuk seklaga changakpade kanaga mu kari tawpra. Paimiyona oho iso amuk tawkano coaching halakpadane sidagi yu thakpa lakpa gari na nansilakpane. Kayam sokpra ima yengpike lao. Yare kone yengpiro mi kyam leipra. Makoy kharadi leipane nang apasu bazarda potlo bachat peki. Nang asigi nupa ahal khara phamise asigi hidak amta piramo. Aina hina taba sita harakpa manam tuna ka marol ama lesapi naga piradi makoy na tawgadabada ai upipane. Leisibuna karan ngang kanu ko kok piramo kuhina talay kano aduga nang larik parucho. Aina hina lening tapane ko lesabi masak phajabi uradi makoy na torakadaba irang to ai do khangpane. Asi haiduna Paimiyon chana baduga yuga puduna manungda changki. Laisiwuna iya kari angang no ne sipo ngang na payam no wapane. Nupa amana nang dingan kay ude nong na yawbra. Paimiyona ngahan kay tiko ay se Thailand da laipiba hawjik lakpane oren amuk chatpigadaba. Asi hairam naga saurap thokirami. Nupaduna bhai ngawe hawjikido phanek duga machin gada nganglap ka sanglaga. Nupa amanamu nangda natebo aisune asukuina thakpa lakpase amta su thengnade. Asidi ainungdigi lao haiba lay. Nupa amaduna mu aishu horumko nupido aishu ngauge aishu kaino chabada khara yaugeba. Paimiyona leisapi naga pibada irang kasu tawdana ai kaupirakanu ko ai mathakta kapibane. Laisiwuna hoi nang apa laakane nangi kay awatpado hairo ko. Somdana Rasna bhai kaino tawrisiba loina hidoi siba photo su yauri card chingso
Naubana wa khai khulhallaga amuk haidokdana wathi tawno disawa kano Sayon mapi ra chele bai khungano ngasi de ining tamhalo Naubana karino nang tawrise ha Sayona Bapam sidani Akhoi anigi pothafam oikiba Upal wapal Labuk lamang sina Akhoi anigi itawda ikaina lotki Momol minok putamhanki Ngasi mafam simaktada Nang aigi aroy bahaybado Oiba ngamjage ko Asi haiduna Ngasay churup laybada yawrakiba makhetu Loktorai Machay ani ahum loktoktuna kheli Ningsingbagi khudam oiba Nang aigi wari puriba potsaksing ase Ngasidi magkrasanu ko Nangi nungsibadi Aigi ipamdagi Mutnaidraba mangal amagum laikini Sayon Layriba card photo sing aduda Maket adulang sili Ani dusu tumina yengli Sayon Mayri na chakliba potsaksing adugi marakta Mahaki thamoisu Ngasidi yaukri Lembi Ay laybagi nang laybani Nang laybana Nungsiba khangkibani Adubu ngasidi Ngasina Kainabasu khanghanbiri Iphamdagi Nangki yaifanabagi ndabang khallaga Chatkibani khalladi Nangki punsida Momon minok tamduna layba oyuko Dadagi thoy Thajana Moiba Nachanu pase halaktrine Kamai tawne Pungsuni panta sale tawrise Phone su pairakte Birena Masibu handak tawrai sibu karino Ai dibako Masi angangse Onthokna gyan takhidreda Moiba amta ngaibiko Kaidaw sige do amta tanase Mamanaba kanagi phone number di Nangonda yawri Raskidi yawi Atopagidi yawde ingonda Sisu ngahan ibungo thilakpada Aina lahobani Rasam ta call tawraga hangu Maga laybrana Laydragana mamanaba singda amta hangu hayo Hoi Thaza phone de loktoktuna Raski number da call tawrami Rasna Pil he Mama amu call tawre Ai dibuko Karino kumdoisiba Sayon Marol fairi fairi Nang yam kiraga na piro Aingonda ay kumge Rasna Namay thazilakani Tumilayo Wangalakanu ko Hello Ima Ras Nangbu Akhoi sayon ga punbro Ngasay college tagi halagdrine Madu phone chu switch off le Ima Kaino sayon do Akhoi de leba khon minariye Ma phone chu charge yaudrena Manungda charge tawra thanam lamale Phare phare Aidi matha sarurabani Ngasaidagi halaktabaduda Isase Ne hektai Ima pahanjara ura Sayondi painingdi haibagi ingitta sungtoklaga lerami Yare yare Thabakto tawjarasanu Mafam ama khangadi Isase wakhal khara phai Sayon tapna hugattuna Faklangda nga thaduna phammi Makokadu haifet Thekpai haibai tawrami Rasmana tawriba mawong adu munna yengduna le Sayon phone do kai kaino khara thiraga call tawi Leisibuna Paimion nangi phone mali ne khingpane Paimion na Kana oi pri yengpio ama Leisi phone gi screen do da haifet yengi Khangte kana oi pra number su anu number oi pane Paimion na Ay mai tapane loiga tawre thokla age amukta pai pi amma Leisiu phone do pai ge tawbada miss call takre nang thokla agoi na tawroko Paimion mamai do tawel amana taithok tuna bathroom dagi thokla e Kana oi pichano aingonda call tawbate friend singi number ti loina save tawbi bane Khangti yengona jakse loi tawre Nang apado na kaday na mong chat krabado Paimion tawel do lengjum da yang khatuna phone do hek pakhat paga call amuk sulai
Amuksu tawpani. Kana oiba chano? Hello? Sayona. Paimyo natra. Ming hek panbaga khanghaudana Rajna phone do mullaga switch off thok thamjilki. Rajna. Minai, nang na phone biro haidudi angang do nisa khai haira. Wathi tawno. Nang ai noi na phudarakani. Kari no me angang do wari ngak sabi gi tawni ba. Anaba do farba hangi tawni me. Nang na mu channel mangai duna kaino. Kari channel mangba. Angang do nang kari haidurigi ha. Minai sidi kokpiro. Mina bhabla na khalamani. Kana oibra ne phone tawraga amuk off thambibadi. Kana oibra. Aingonda sana pase. Paimyon, nang apado, nang Uncle Robert hoida library yung ucho. Chak chana na ba? Hoy ama. Asi haiduna phone do paiduna thoglai. Thoglakpaga phone do mukhing lai. Amuksu tawrakpani ne. Masi kana oibra ne. Hello? Kana oibra? Phone tawbase? Sayon mukhon do haife chemi. Ichen paimyon na drose. Oipa ne. Kana oibra nang. Ay nang khangbite ne. Ngasai gari ngakpa ngamdabadagi gari ga kay kapulap nansinkhiba nangdada adu ne. Oh, ningsingle. Nang oire, kay ki phone tawpra? Rasti wahang do tabada pukli pai mamakhay nukli. Ichen ge nabada pharaba na hangi na torakpani. Ka faraba? Oh, adugi oibra. Kayso tawpitrida. Ama molom to taibadagi nasay na pabibane. Nang ba hujik kay daramino? Akoy apa to kaupike na lampida chatpani dada. As khon khorap tawraga dada kaubaside. Kay haipra? Kayso hay dada. Ado nang na coaching chatlido karay dano. Kasampa to oibane tangkhay di chanpire. Dada su yaupike haipra. Na dada sumhang bane. Ichen na chatpado. Adu oira. Ado, ko na muksanase. Ay apa kaurukige. Chak chana ba amana hapipane. Hoy, mayam jaselo. Hoy, adudi thampire ko. Paimyon phone do thamduna mapabu kauba chatki.